ब्रेक की मतुंग ताराम नोकचरे मदी मखाता पाउसिंगदा LAMDAM ASIGI Rehabilitation Center KHARA drug SIJINNABASING MASA AMADI EMUNG MANUNGGI AYABA AMATA YAODANA NAMDUNA FARAGA Center SHINGDA PUBAGI THABAK CHATHAREY HAIBAGI MATANGDA LEIBAK PUNGJAO THINBA LEIRABASU Social Welfare Department gi OINADI HEERAM ASIGI MATANGDA official OINA PAU AMATA LEITE HAIRI Social Welfare Department na asigumba thaudok thoklabadi mari lenaba authority da wakatpagi hainabi leihanningbagi apamba phongdorakli HEERAMasta paudam ama Mayai Kaba Chunjak Sijanaba Kaya LAMDAM ASIGI Rehabilitation Center Kharana Aina Yadaba Mongda Nam Haduna Faraga Se Lobagi Thausilama Chathaba Leire Haibagi Matangda Pau Kya Leire Tanfa Masada Mari Lenaba Social Welfare Department Adi HEERAM ASIGI Matangda Official Oina Pau Amata Leite Hairi Khoidang asi bhawa report ama bhawbudi leite firstful pickup ki reported cases se adubo khoina RCG da thori isi choi khabar da thengnajare aduna khoina dum concern district social welfare officer da inspection chalhanjai hari inspection report se soidna submit tobirani aduga tadakaliba khoigi action do dum lawnaba department na higher authority singa tanaraga dum tawjagani Masana Yana Rehab Center da changba miyoi kaya mayai kaba chinjak thadok pangamdana leibasu yauri Namfu da Faraga Center da thamzilaga matau karamna afaba maikaida purakpa ngamgadawribano Nisa thadokpadi lairadana sauningbana maram oiraga hena chaningba pokhanbagi mami ama tahali The Addiction Center hangdokpa afaba khongthangni adubu Namfu da Faraga Center da thambagi chatnabi lakpa asina center hangbagi mingchat thihalle Rehab Center da leiba clan fawba sijanaraga force pick up tawre haina thaudo asida hakthengna chenaba miyoi khara na phongdorakli Moina phasa muzi pose thatu ko nganguni ko pori wakan ji khan de sounding bam pueba isana ya jara chang muduna phai ngamni kai khan madum di le no lige to pha matung da mitra mani 15 days gumba su matung da ai da phurakpa su ko ko jin dum loi kanu da si jinim sta chalan loi yeng minare moi mi ga toraga chang paisa ga loi putu hole le ai ngon da gi moi mun nge paisa palisin ani sani adu zum loi han tu hole Nisa sabsing je tokpi mauta makoina rejaimel ama chaung thamaka negative um chawkanda akhoi ga makoi ga conflict am thora kanda akhoi songna basu yai thang thindanak basu yai ko khulaina tongna basu yai jajar adugu ma thoi da thawdo mya ma tholakan masi kanai mangjabna kanda akhoi gi mangjabo igane ba maduna achumba khongthang da chana bagi da makta manipur da leba organization singna NGO sing amadi sarkar gi site gi makhoi chathari bisin je khudak da lephan bajina aigi apa amadu koi Official oina report leite harabasu asigumba thodok singdadi shu moto case lokhatuna lokhatfam thokpa action lokhatli state ki oiba HEERAM asigi matangda specific guideline ama semdri fawba ministry gi guideline inbiu LAMDAM asigi rehab center khudimak register tawbiu haina department ki maikaidigi mari leinaba khudingda pauzelakli khoigi ministry gi makhada leiriba hoje integrated rehabilitation center for addicts ne follow tawriba minimum standard of services on programs under prevention of alcoholism and substance use haribasi gi guidelines si follow to biu hoje am kana thore isi forceful pickup ki amakha wafam amakha yamna thambirei sigumba si leiragadi mayamsu tuminna leibidana parents singna khajitang proactive oina authorities singda ekhoigi sumaina aigi icha si or inausi haribari rehab center sina akhoi khanghandana forcefully pukre thambikre haibasi complaint tobiu aduga akhoi authorities na khanghanbiraga matik chaba lokhatpham thokpa action do lokhatpa yana bagi aisima mayamda appeal tawjage HEERAM asigi matangda tongan ba department amadi marilena va association singi maikai digi achamba athuba khongthang ama lokhot hogdu thoklabadi thokhaningda ba thokdo kayana tunglam chatki mirol da khudol pibo oina thoklagani HEERAM asigi matangda camperson lawyer amadi video journalist Gosami galona paudam jeriba yaifaba maiti kharibam Times of Manipur Imphal